ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯝ ꯑꯁꯤ ꯃꯌꯥꯝꯅ ꯎꯅꯔꯤꯕ ꯂꯧ ꯑꯁꯤꯒꯨꯝꯅ ꯆꯤꯡꯈꯣꯡ ꯑꯁꯤꯗꯁꯨ ꯂꯧ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯧꯕꯨꯛ ꯆꯪꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯆꯪꯏ꯫ ꯂꯧꯕꯨꯛꯁꯤꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯆꯤꯡꯈꯣꯡꯒ ꯅꯛꯄ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯧꯕꯨꯛ ꯅꯠꯇꯅ ꯃꯤ ꯇꯥꯟꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯎ ꯋꯥ ꯀꯌꯥ ꯑꯃ ꯄꯔꯦꯡ ꯁꯥꯅ ꯍꯧꯔꯤ꯫ ꯃꯐꯝ ꯑꯗꯣꯝꯗ ꯂꯧ ꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧ ꯁꯨꯕ ꯆꯠꯄꯁꯤ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯄꯨꯟꯅ ꯆꯠꯂꯤ꯫ ꯃꯊꯟꯈꯇ ꯅꯥꯏꯇꯣꯝ ꯆꯠꯂꯕꯗꯤ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡꯕ, ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯑꯃꯗꯤ ꯍꯦꯜꯂꯣꯏꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯎꯕꯗꯒꯤ ꯃꯐꯝ ꯑꯗꯣꯝꯗ ꯂꯧ ꯎꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯂꯧ ꯎꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯣꯝꯗ ꯂꯧ ꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯑꯃ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯨꯔꯨꯡ ꯁꯣꯟꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯜꯂꯨꯏ, ꯃꯐꯝ ꯑꯗꯨꯗ ꯂꯧ ꯁꯨꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯃꯈꯣꯏꯅ ꯁꯨꯔꯤꯕ ꯑꯗꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯤ ꯑꯅꯤ ꯑꯍꯨꯝꯕꯨ ꯁꯨꯔꯕꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯇꯧꯗꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯟꯈꯇ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯑꯣꯏꯔꯒꯅ ꯂꯧꯕꯨꯛ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯑꯗꯨꯗꯒꯤ ꯍꯦꯜꯂꯣꯏꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯂꯧ ꯁꯨꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯆꯤꯡ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯍꯦꯜꯂꯣꯏꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯒ ꯊꯤꯕ ꯈꯪꯗꯕ ꯃꯥꯡꯈꯤꯕ, ꯍꯦꯜꯂꯣꯏꯅ ꯆꯦꯟꯈꯤꯕ ꯍꯥꯏꯕꯗꯨ ꯇꯣꯏꯅ ꯊꯣꯛꯂꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯣꯝꯗ ꯂꯧ ꯎꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯆꯍꯤ 2 ꯁꯨꯅ ꯂꯧ ꯑꯗꯨ ꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯂꯧ ꯑꯗꯨ ꯍꯣꯡꯏ ꯍꯥꯏꯗꯨꯅ ꯎꯔꯕ ꯃꯇꯨꯡꯗ ꯉꯝꯂꯛꯇꯕꯗꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯑꯗꯨꯃꯛ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯣꯡꯗꯨꯅ ꯂꯧꯐꯝ ꯑꯗꯨꯗ ꯆꯍꯤ 1 ꯎꯔꯝꯂꯒ ꯑꯣꯜꯂꯛꯄꯗ ꯑꯃꯨꯛ ꯎꯗꯕ, ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯈꯪꯕ ꯍꯧꯔꯛꯏ꯫ ꯂꯧꯐꯝ ꯑꯗꯣꯝꯗ ꯍꯦꯜꯂꯣꯏ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯂꯧ ꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕ ꯑꯃꯗꯤ ꯊꯤꯕ ꯈꯪꯗꯕ ꯌꯥꯎꯔꯛꯄ ꯑꯁꯤꯅ ꯃꯐꯝ ꯑꯗꯣꯝꯗ ꯀꯅꯥ ꯑꯃꯠꯇ ꯂꯧ ꯎꯗꯅ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨ ꯂꯝꯍꯥꯡ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯂꯧꯕꯨꯛꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯍꯧꯔꯛꯄꯗ ꯍꯅꯨꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝ ꯑꯁꯤ ꯈꯔ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯂꯧ ꯎꯕ ꯀꯤꯅꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯧ ꯎꯗꯕ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯜ ꯂꯥꯡꯕ ꯁꯦꯝꯕ ꯁꯥꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯥꯅ ꯇꯧꯖ ꯁꯥꯖꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯗ ꯃꯥꯁꯨ ꯃꯊꯋꯥꯏ ꯑꯁꯤ ꯃꯥꯡꯖꯒꯦꯗꯅꯤ, ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯃꯐꯝ ꯑꯁꯤꯗ ꯂꯧ ꯎꯕꯁꯦ ꯊꯋꯥꯏ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯣꯝꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯟꯈꯇ ꯂꯧꯕꯨꯛ ꯑꯗꯨ ꯁꯨꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯆꯤꯡꯈꯣꯡ ꯑꯗꯨꯗꯒꯤ ꯍꯦꯜꯂꯣꯏꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯨꯅ ꯍꯦꯜꯂꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯂꯗꯨꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯣꯝꯗꯗꯤ ꯃꯤ ꯑꯌꯥꯝꯕ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯟꯈꯇ ꯊꯕꯛ ꯁꯨꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯁꯨꯕꯒꯤ ꯅꯃꯥꯗ
ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯗ ꯊꯕꯛ ꯂꯣꯏꯅ ꯇꯧꯍꯜꯂꯒ ꯃꯥꯅ ꯃꯅꯥ ꯈꯛꯇꯪ ꯂꯧꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯁꯨꯔꯛꯄꯗ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯑꯃꯁꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯃꯇꯝꯗꯗꯤ ꯍꯦꯂꯣꯏꯅ ꯆꯦꯟꯗꯨꯅ ꯄꯨꯔꯒ ꯊꯋꯥꯏ ꯃꯥꯡꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯏ, ꯑꯗꯨꯕꯨ ꯏꯄꯨ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯅꯤꯝꯕꯨ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯥꯈ꯭ꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯄꯥꯜꯂꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯪꯗꯨꯅ ꯂꯩꯇꯕ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯌꯧꯔꯛꯏ꯫ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯪ ꯑꯣꯏꯅ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯃꯗ ꯁꯪ ꯃꯆꯥ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯁꯪ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯏ꯫ ꯆꯥꯛꯁꯪꯒ ꯆꯥꯛ ꯊꯣꯡꯐꯝ ꯑꯃꯗꯤ ꯇꯨꯝꯐꯝꯁꯨ ꯄꯨꯜꯂꯞ ꯄꯨꯜꯂꯒ ꯊꯣꯡ ꯑꯃꯈꯛꯇ ꯄꯥꯜꯂꯤ, ꯊꯣꯡꯅꯥꯎꯁꯨ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ, ꯌꯦꯡꯂꯨ ꯈꯨꯗꯤꯡꯃꯛꯇ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯕ, ꯅꯤꯡꯊꯤꯖꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯂꯨꯕ ꯊꯦꯡꯅꯔꯨꯕ ꯌꯥꯎꯕꯁꯤꯡꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯃꯤ: ꯏꯄꯨꯅ ꯎꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯃꯍꯩ ꯃꯔꯣꯡꯁꯨ ꯑꯃꯠꯇ ꯋꯠꯇꯅ ꯂꯣꯏꯅꯃꯛ ꯄꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯔꯤꯉꯩ ꯃꯇꯝꯗꯗꯤ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯊꯕꯛ ꯀꯌా ꯑꯃꯁꯨ ꯁꯨꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯄꯨꯅ ꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯅ ꯄꯥꯟꯕꯗꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯆꯠꯈꯤ꯫ ꯎꯕ ꯌꯥꯎꯕ ꯑꯃꯗꯤ ꯆꯠꯂꯨꯔꯒ ꯊꯦꯡꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯉꯛꯂꯝꯃꯤ꯫ ꯍꯅꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯧꯕꯨꯛ ꯑꯁꯤꯕꯨ ꯃꯊꯟ ꯈꯛꯇ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯗ ꯑꯃꯝꯕ, ꯆꯃꯝꯅꯕ ꯀꯌꯥ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯞꯅ ꯈꯪꯕ ꯍꯧꯔꯛꯏ ꯃꯗꯨꯗꯤ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ, ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯈꯪꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯒ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯈꯜꯂꯤꯕ ꯋꯥ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯅ, ꯃꯤ ꯑꯇꯩꯗꯤ ꯍꯦꯂꯣꯏꯕꯨ ꯊꯦꯡꯅꯔꯕꯗꯤ ꯍꯦꯂꯣꯏꯅ ꯍꯦꯛꯇ ꯆꯦꯟꯗꯨꯅ ꯄꯨꯈꯤ ꯍꯥꯏꯅꯁꯨ ꯍꯥꯏ, ꯑꯗꯨꯒ ꯏꯄꯨ ꯑꯁꯤꯗꯤ ꯍꯦꯂꯣꯏꯒ ꯊꯦꯡꯅꯔꯕꯁꯨ ꯍꯦꯂꯣꯏꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣ? ꯑꯉꯛꯄꯅꯤ ꯏꯄꯨꯒꯤ ꯃꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯉꯛꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯅꯠꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯐꯥꯎꯕ ꯃꯊꯟ ꯈꯛꯇ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯑꯣꯏꯕꯁꯤꯡꯅ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯂꯧꯕꯨꯛ ꯑꯗꯨꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯉꯛꯂꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯦꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯨ ꯂꯦꯡꯕ ꯉꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯗꯨꯅ ꯊꯝꯕꯒꯨꯝꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯆꯤꯟꯗꯨꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯟꯅꯗꯤ ꯂꯥꯎꯖꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯟ ꯊꯣꯛꯄꯗꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯏꯄꯨ ꯑꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯁꯪ ꯑꯗꯨꯗꯒꯤ ꯏꯄꯨ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ, "ꯏꯁꯨꯁꯥ, ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯗꯧꯕ ꯂꯥꯛꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯏꯄꯨꯒꯤ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯑꯃꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯗ ꯀꯜꯂꯛꯄ ꯐꯥꯎꯏ, ꯑꯩꯈꯣꯏꯁꯨ ꯀꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯣꯠ ꯈꯔ ꯍꯨꯔꯥꯟꯗꯨꯅ ꯄꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯅ ꯐꯥꯔꯒ ꯊꯝꯕꯒꯨꯝꯅ ꯏꯁꯥ ꯑꯁꯤ ꯂꯦꯡꯕ ꯉꯝꯗꯗꯨꯅ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤ
ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤ ꯐꯥꯎꯕ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯏꯄꯨ ꯍꯥꯏꯅ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯏꯄꯨ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯒꯦ, ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯑꯁꯤ ꯇꯧꯒꯅꯨ꯫ ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯩꯕꯒꯤ ꯊꯦꯡꯅꯍꯧꯕꯗꯒꯤ ꯅꯊꯋꯥꯏ ꯑꯗꯨ ꯀꯟꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯏꯄꯨꯗꯤ ꯀꯟꯕ ꯉꯝꯂꯣꯏꯀꯣ꯫ ꯑꯩꯅ ꯊꯦꯡꯅꯔꯕꯗꯤ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯄꯨ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯏꯄꯨ ꯑꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯄꯨ ꯑꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ, ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯍꯩꯕꯒꯤ ꯁꯛꯇꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯥꯏꯗꯒꯤ ꯉꯝꯒꯗꯕꯅꯣ? ꯑꯁꯤꯅꯗꯤ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯅ ꯅꯤꯡꯊꯤꯅ ꯄꯥꯟꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯂꯩꯔꯕꯁꯨ ꯃꯇꯨꯡꯗꯗꯤ ꯍꯨꯔꯥꯜꯂꯔꯣꯏꯁꯤ, ꯏꯄꯨꯗ ꯍꯥꯏꯔꯒ ꯈꯖꯤꯛ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝꯗꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯜꯂꯔꯣꯏꯁꯤ ꯍꯥꯏꯅꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯑꯗꯨ ꯐꯔꯦ, ꯅꯨꯡꯊꯤꯟꯅ ꯅꯨꯡꯊꯤꯟ ꯑꯣꯏꯈ꯭ꯔꯕꯁꯨ ꯏꯄꯨꯅ ꯃꯥꯒꯤ ꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯟꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯦꯞꯂꯤꯉꯩꯗ ꯇꯥꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯏꯄꯨꯒ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯇꯥꯅꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯍꯥ ꯅꯠꯇꯅ ꯑꯍꯜꯁꯤꯡꯅꯁꯨ ꯏꯄꯨ ꯑꯗꯨ ꯍꯦꯂꯣꯏꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯁꯪ ꯑꯗꯨꯗ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕ ꯈꯪꯕ ꯍꯧꯔꯛꯏ꯫ ꯃꯐꯝ ꯑꯗꯣꯝꯗꯕꯨ ꯆꯠꯂꯨꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯄꯨ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯣꯠ ꯆꯩ ꯑꯗꯨꯕꯨ ꯍꯦꯛꯅꯤꯡꯂꯣꯏꯗꯕ, ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯅꯤꯡꯂꯣꯏꯗꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯣꯠ ꯆꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯈꯛꯇ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇꯃꯛ ꯍꯦꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯂꯩꯔꯕꯁꯨ ꯍꯥꯏꯔꯒ ꯍꯦꯛꯇ꯭ꯔꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯕꯅꯤꯅ ꯃꯈꯣꯏꯁꯨ ꯍꯨꯔꯥꯟꯗꯨꯅ ꯍꯦꯛ ꯄꯣꯔꯛꯄꯗꯨꯃꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯒ ꯍꯦꯛꯂꯨꯔꯕꯗꯤ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏ, ꯄꯤꯔꯛꯇꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯑꯌꯥꯝꯕꯅꯗꯤ ꯍꯨꯔꯥꯟꯗꯨꯅ ꯍꯦꯛꯇꯃꯛ ꯄꯨꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯤꯕ ꯃꯤꯑꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯕ ꯄꯨꯟꯕ ꯑꯗꯨ ꯇꯧꯕ ꯅꯠꯇꯦ꯫ ꯑꯇꯝꯅꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯅꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ꯫ ꯃꯃꯥꯡꯊꯛꯇ ꯏꯄꯨꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯨꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕ ꯂꯨꯝꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯍꯧꯗꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯗꯤ ꯌꯥꯎꯕ ꯉꯝꯂꯣꯏ, ꯇꯧꯁꯤ ꯍꯥꯏꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯏ, ꯌꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇꯁꯨ ꯑꯩꯈꯣꯏ ꯏꯄꯨꯅ ꯀꯟꯕꯤꯔꯛꯈ꯭ꯔꯦ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯏꯄꯨꯅ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯑꯗꯤ ꯊꯋꯥꯏ ꯑꯗꯨꯝ ꯃꯥꯡꯕꯗ ꯇꯥꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯣꯏꯁꯤꯗꯤ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯊꯣꯛꯈꯤꯗ꯭ꯔꯦꯍꯦ, ꯁꯤꯔꯒꯁꯤ ꯆꯪ, ꯍꯟꯗꯛꯇꯤ ꯐꯥꯕꯨ ꯐꯥꯔꯕꯗꯤ ꯏꯄꯨ ꯍꯦꯛꯇ ꯀꯟꯅ ꯀꯧꯔꯒ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯗꯣꯛꯍꯜꯂꯒ ꯏꯄꯨꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯒ ꯂꯣꯏꯔꯦ꯫ ꯅꯍꯥꯟꯁꯨꯐꯅ ꯀꯨꯏꯅ ꯐꯥꯔꯒ ꯊꯝꯃꯤꯗꯨꯅꯤ, ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯇꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃ ꯍꯥꯏ, ꯑꯃꯅ ꯑꯃ ꯍꯥꯏ, ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ, ꯌꯦꯡꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯡꯉꯣꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯋꯥꯇꯥꯅꯔꯒꯇ ꯇꯣꯛꯏ, ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯃꯈꯣꯏꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯃꯥꯡꯊꯛꯇ ꯈꯨꯊꯤꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯍꯦꯛ ꯆꯪꯁꯤꯟꯗꯨꯅ ꯇꯧꯕ ꯍꯥꯏꯕꯗꯨꯁꯨ ꯉꯝꯂꯝꯗꯦ, ꯀꯤꯁꯨ ꯀꯤꯕ, ꯌꯦꯡꯁꯨ ꯌꯦꯡꯅꯤꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯨꯜꯂꯞ ꯄꯨꯜꯂꯗꯨꯅ ꯌꯨ ꯈꯔꯁꯨ ꯊꯛꯂꯦ꯫ ꯀꯤꯕ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯤꯡꯌꯥ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯏꯄꯨ ꯑꯗꯨꯒꯤ ꯂꯧꯀꯣꯟ ꯑꯗꯨꯗ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯛ ꯑꯗꯨ ꯆꯪꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯗꯤ ꯌꯨꯝꯁꯨ ꯀꯅꯥ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ꯫ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯟ, ꯇꯨꯔꯦꯟ ꯑꯗꯨꯗ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯟ
ꯑꯗꯨ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇꯁꯨ ꯇꯥꯔꯝꯗꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯒꯤ ꯎ ꯋꯥꯁꯤꯡ ꯑꯗꯨꯅ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯐꯥꯎꯕ ꯌꯧꯗ꯭ꯔꯤ ꯆꯪꯂꯛꯄꯇ ꯉꯥꯏꯔꯤꯕꯅꯤ ꯃꯈꯣꯏ ꯃꯁꯦꯟ ꯃꯈꯣꯜꯁꯤꯡ ꯑꯗꯨꯕꯨ ꯀꯤꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯆꯠꯁꯤꯔ ꯆꯠꯂꯣꯏꯁꯤꯔ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯃꯔꯛꯇ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯥꯛꯅꯤꯅ ꯂꯥꯛꯂꯒ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯌꯧꯔꯛꯂꯕꯗ ꯑꯃꯨꯛ ꯍꯟꯈꯤꯗ꯭ꯔꯣ ꯑꯩꯈꯣꯏꯕꯨ? ꯂꯥꯛꯅꯤꯅ ꯂꯥꯛꯑꯗꯤ ꯌꯦꯡꯗꯅꯗꯤ ꯍꯜꯂꯔꯣꯏꯁꯤ ꯀꯩꯅꯣ? ꯌꯧꯁꯜꯂꯁꯤ, ꯌꯧꯁꯨ ꯌꯧꯒꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯔꯛꯏ꯫ ꯀꯤꯅ ꯀꯤꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯅꯨꯕꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯧꯕꯨꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯕꯒꯤ ꯃꯇꯤꯛ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯅ ꯎꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯥꯔꯤꯕ ꯀꯣꯡꯊꯣꯡꯆꯩ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯁꯪ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗ ꯆꯪꯕ ꯍꯧꯔꯛꯏ꯫ ꯀꯣꯡꯊꯣꯡꯆꯩ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯔꯕꯅꯤ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯍꯨꯝꯗꯨꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕ ꯑꯗꯨ ꯅꯣꯡ ꯃꯃꯤꯠ ꯐꯥꯛꯄꯒꯨꯝꯅꯁꯨ ꯇꯧꯔꯛꯏ꯫ ꯅꯣꯡꯁꯨ ꯀꯟꯅ ꯃꯪꯂꯛꯏ꯫ ꯃꯈꯣꯏꯁꯨ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯗ꯭ꯔꯕꯁꯨ ꯁꯪ ꯑꯗꯨ ꯇꯞꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤꯗ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯆꯪꯕ ꯍꯧꯔꯛꯏ꯫ ꯄꯥꯠꯇ ꯁꯥꯕ ꯁꯪꯅꯤꯅ ꯀꯌꯥꯝ ꯐꯖꯅꯕꯨ ꯁꯥꯅꯤꯒꯦ? ꯐꯂꯥꯡ ꯑꯗꯨ ꯂꯩꯕꯥꯛꯅ ꯋꯥꯏ ꯇꯩꯕ ꯃꯇꯝꯗ ꯍꯣꯍꯧꯕ ꯃꯆꯦꯠ ꯃꯆꯦꯠ ꯐꯛꯇꯨꯅ ꯀꯦꯜꯂꯛꯄ ꯌꯥꯎꯕ ꯑꯗꯨꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯐꯠ ꯆꯪꯂꯒ ꯌꯦꯡꯕꯁꯨ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯃꯈꯣꯏꯅ ꯑꯗꯨꯝ ꯂꯥꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯎꯔꯦ ꯁꯪ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯏ ꯑꯗꯨꯕꯨ ꯏꯄꯨ ꯑꯗꯨꯅ ꯐꯛ ꯑꯁꯥꯡꯕ ꯑꯃ ꯊꯥꯔꯒ ꯐꯝꯗꯨꯅ ꯍꯤꯗꯥꯛ ꯆꯐꯨ ꯑꯗꯨꯗꯒꯤ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯒꯤ ꯂꯩꯔꯪ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯕꯤ ꯌꯦꯡꯕꯗ ꯁꯨꯝꯍꯜꯂꯕꯤ ꯁꯛꯇꯝ ꯑꯃꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯆꯝꯕ ꯅꯨꯄꯤꯗꯤ ꯃꯥꯜꯂꯝꯗꯦ꯫ ꯁꯥꯡꯂꯤꯕ ꯃꯁꯝ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯁꯨꯠ ꯇꯧꯔꯤꯕ ꯑꯗꯨꯅꯗꯤ ꯇꯥꯛꯂꯦ ꯃꯁꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯑꯩ ꯑꯃꯨꯛ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏ ꯃꯁꯦꯟꯅ ꯑꯗꯨꯝꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯟꯗꯨꯅ ꯉꯥꯡꯅꯔꯛꯄ ꯑꯗꯨ ꯇꯥꯕꯗꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯏꯀꯣꯟ ꯀꯣꯟꯅ ꯌꯦꯡꯂꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯥꯏꯅꯣ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯁꯨꯠ ꯇꯧꯕ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨ? ꯑꯩꯗꯤ ꯎꯗꯦꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯎꯈ꯭ꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ, ꯅꯪꯁꯨ ꯚꯥꯏ ꯅꯃꯤꯠ ꯑꯗꯨ ꯇꯥꯡꯉꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯐꯣꯡ ꯐꯣꯡꯅ ꯉꯥꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯎꯗꯦꯌꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯔꯒ ꯅꯪ ꯅꯊꯟꯈꯇ ꯎꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯀꯤꯔꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯏꯄꯨ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯏꯄꯨ ꯑꯗꯨꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯂꯥꯛꯑꯣ ꯆꯪꯉꯛꯈꯣ, ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯂꯕꯗꯤ ꯍꯤꯡꯂꯔꯣꯏ, ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯈꯣ ꯂꯥꯎ ꯍꯥꯏꯗꯨꯅ ꯏꯄꯨ ꯑꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯐꯝꯊꯩ꯫ ꯀꯤꯅ ꯀꯤꯅ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯐꯝꯂꯗꯨꯅ ꯏꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯏꯄꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯅꯈꯣꯏ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯄꯣꯠ ꯍꯨꯔꯥꯟꯕ ꯂꯥꯛꯄꯗꯒꯤ ꯀꯟꯕꯤꯈꯤꯕ ꯑꯗꯨ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ, ꯃꯥꯅꯤ ꯏꯄꯨ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯄꯣꯠ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯁꯪ ꯑꯁꯤꯗ ꯏꯄꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯗꯨꯅ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯨ ꯑꯗꯨꯅ
ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯌꯦꯡꯅꯤꯡꯂꯕꯗꯤ ꯑꯩ ꯀꯧꯊꯣꯛꯀꯦ ꯑꯗꯨ ꯀꯤꯕꯗꯤ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯏ ꯏꯄꯨ ꯑꯝꯇ ꯌꯦꯡꯖꯒꯦ ꯀꯤꯔꯣꯏꯌꯦ ꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯄꯨ ꯑꯗꯨꯅ ꯃꯈꯨꯠꯇ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯈꯨꯕꯥꯛ 3ꯂꯛ ꯈꯨꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯐꯨꯡꯒꯥ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯉꯁꯥꯏ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯡꯃꯛꯇꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯄꯨꯗ ꯌꯦꯡꯗꯨꯅ ꯏꯄꯨ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯄꯨ ꯑꯗꯨꯅ ꯑꯁꯤꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯅ ꯈꯝ ꯊꯦꯡꯂꯦ ꯑꯗꯨꯒ ꯏꯄꯨ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯏꯄꯨ ꯑꯗꯨꯅ ꯅꯈꯣꯏ ꯑꯩ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯅꯄꯨꯟꯁꯤ ꯑꯗꯣ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯩꯅ ꯀꯌꯥꯔꯛꯁꯨ ꯅꯈꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯒꯅꯨꯀꯣ꯫ ꯉꯁꯤꯗꯒꯤꯗꯤ ꯐꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯄꯨꯅ ꯅꯈꯣꯏꯕꯨ ꯊꯤꯟꯗꯣꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯄꯨ ꯑꯗꯨꯕꯨ ꯍꯦꯂꯣꯏꯒ ꯂꯩꯃꯤꯟꯅꯩ ꯍꯦꯂꯣꯏ ꯂꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯃꯍꯩ ꯃꯔꯣꯡ ꯑꯃꯗꯤ ꯎꯍꯩ ꯋꯥꯍꯩ ꯄꯨꯝꯅꯃꯛ ꯏꯄꯨ ꯑꯗꯨꯗ ꯍꯥꯏꯗꯅ ꯀꯅꯥ ꯑꯃꯠꯇꯅ ꯍꯨꯔꯥꯟꯕ ꯇꯧꯔꯝꯗꯦ꯫ ꯃꯌꯥꯝꯅ ꯎꯅꯕ ꯉꯝꯗꯕ ꯂꯧꯐꯝ ꯑꯗꯨ ꯏꯄꯨ ꯑꯗꯨꯅ ꯎꯔꯗꯨꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯕꯨ ꯌꯣꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯈꯤꯗ꯭ꯔꯦ ꯏꯄꯨ ꯑꯗꯨ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯐꯝ ꯖꯒꯥ ꯑꯗꯣꯝꯗ ꯆꯠꯈꯤꯗ꯭ꯔꯦ꯫ ꯏꯄꯨꯁꯨ ꯏꯄꯨꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯝ ꯂꯩꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫